आकाशवाणी इम्फाल माइबम दिजमनीना पाउ पाजरी अहानबदा मरुइबा पाउ मणिपुरदा हौकिबा पुंग कुनमरीदा ख्वाइदगी यामा सांगदा मियोय सनिपान कुनमरी कोविड-19 पॉजिटिव ओइबा थेंगनखी मियोय 15 सिखी नोंगमदा लिक्विड ऑक्सीजन लीटर सनी पुथोकदबा सुरचानपुर जिलागी ऑक्सीजन प्लांट मुख्यमंत्री नोंगथोमम बिरेना हयेंग संगारगनी लेबाग असिदा कोविड-19 की एक्टिव केस की मसिंग लेप्तना हंथरकपगा लोइनना लेना असिदगी नाबा फरकपगी सांग सादा 34.3 यौरे हौकिबा पुंग कुनमरीदा मियोय लाख कुनमरी लिसिंग कुंथ्रा रोमदा कोविड-19 की वैक्सीन कापखिबगा लोइनना भारतदा वैक्सीन कापखिबा अपुनबा मिसिंग कोटी कुन यौसिलगले अमसुंग बिहारदा ब्लैक फंगसना नाबा मिगी मसिंग सनी मरबुद्रा तरेत सुरे लेना असिना नाबदगी मियोय तरेत सिखरे लेबाग असिदा कोविड-19 की लाइसट अमुहन संदोरलिबसिगी यंगलगा सेक्शन बवाटपगी थोंगसिंग तोपिनबा हाइजरी कोविड गांगथोनबा सेसिल थौरांग खुदिंगमक गांगना चटपियोदुगा अहानबा डोज की वैक्सीन कापख्रबा मियोयसिंगना मतम चाना अनिसुबा डोज की वैक्सीन कापथोकपियो असोय अंगाम थोक्तनबा मखादा हाइजरीबा नियमसिंग असि गांगना चटपियो फेस मास्क उपियो सोशल डिस्टेंसिंग गांगना अमगा अमगा फुट तरुक लापना लेबियो माइ मिट अमदी खुदसा तोइना हामदोक्तुना तरु तनाना थंबियो कोविड-19 दगी गांगथोनबा तंगाई फदबा सन कांगलोनसिंग गांगना चटपिनबा धनमंजुरी यूनिवर्सिटी की वाइस चांसलर प्रोफेसर नोंगमाइथेम राजमोहन अपील तौरदुना हाई लमदमसिगी मियामबु नोंगमाइथेम राजमोहन सिंह अहान अहामबुगदा खुरमजरी नुंगसिजरबा इरिचासिंग तमथिरबा कोविड-19 लाइचतगी कंजनबगिदमक्ता एकोय अमुक हन्ना चेक्सिनबगी फिरेप लौमिनसी कोविड की वैक्सीन सोयदना कापथोकपियु फेस मास्क सोयदना उपियु मी अमगगी मरक्ता यामद्रबदा फुट तरुक लापना लेबियु हैंड सैनिटाइजर सिनबियु हैंड वॉश नत्रगा सापोन सिनदुना खुदसा सेंगना अमसुंग तोयना हामदोकपियु लाइचत असिदगी गाखोकनबा मतम मतमगी लेंगांगना पीबा तंगाई फदबा चटना कानूनसिंग एकोय खुदिमोना गांगना चटमिनसी चेक्सिनबा हाइबसिना लाइचत असि चंगहननबगी अमदी मसिदगी इसाबो गाखोकनबगी ख्वाइदगी फरबा पांबैनी मयामबु अमुक हन्ना खुरुमजरी मणिपुरदा हौकिबा पुंग कुनमरीदा ख्वाइदगी यामबा सांगदा मियोय सनिपान कुनमरी कोविड-19 पॉजिटिव ओइबा थेंगनखेदुगा मियोय 15 सिखी राज्य की हक्सल विभाग ngasi नुमिदांग वरम थोकिबा सेरोल अमदा हाई ngasi पुन्ना सैंपल 3,334 टेस्ट तौबदा मियोय सनिपान कुनमरी पॉजिटिव ओइबा थेंगनखिबनी मसिगा लोइना अपुनबा पॉजिटिव केस की मसिंग 9,950 सुरे नौना पॉजिटिव ओइकिफसिंग अदुगे मनुंगदा इम्फाल वेस्ट दगी 134 इम्फाल ईस्ट दगी 159 कक्सिंग दगी मरबुद्रानी थोई सुरचानपुर दगी 68 बिष्णुपुर दगी 92 थौबाल दगी 53 उखरुल दगी 13 सेनापति दगी 15 फेरजोल दगी 9 तमेंगलोंग दगी 8 टेंगनोपल दगी 4 कामजोंग अमसुंग चांदेल दगी 3 नोने दगी अमा याउरी हारिबा मतम असिगे मनुंगदा कोविड पॉजिटिव ओइबा मियोय 15 सिखिबसिंग अदुगे मनुंगदा इम्फाल वेस्ट दगी 9 इम्फाल ईस्ट दगी 3 बिष्णुपुर कक्सिंग अमसुंग थौबाल दगी अममम याउरी मसिगा लोइना कोविड-19 पॉजिटिव ओइबा सिखिबा मिगी मसिंग 7 सुरे सुरचानपुर जिला दा सेमगलिबा ऑक्सीजन प्लांट मुख्यमंत्री नोंगथोमम बिरेन हयेंग संगारगनी अखोइगी सुरचानपुर पौमिन हाई ऑक्सीजन प्लांट अदु हयेंग संगानबगिदम सेम साबा लोइरे ऑक्सीजन प्लांट असिना नोंगमदा लिक्विड ऑक्सीजन लीटर सनी पुथोकनी हाइरी इम्फाल वेस्ट की आरडी विंग लंफेल पार्क की कोविड केयर सेंटर लेबा कोविड-19 पॉजिटिव ओइबा मियोय अमा मफम खंगदना मांखरे मियोय असि मयांग इम्फाल की लाइफम खेला खोंगदगिनी महक ड्रग सिजनबा मियोयनी ngarang numidang wairam center asida ming sanduna thamkhibani सेवा भारती ख्वाई ब्रह्मपुर नागामपाल इम्फाल ngarang रिम्स अमसुंग जेनिम सेवना तोंगान बा कोविड केयर सेंटर सिंगदा ऑक्सीजन कंसेंट्रेटर निफुमरी याथोखरे कंसेंट्रेटर सिंग असि सेवा कनाडा अमसुंग सेवा इंटरनेशनल ना कोविड लाइसेंस का मरी लेना लेबाक असिगिदमक मतेंग पांगलकपनी लमदिंग एजुकेटेड वेलफेयर एसोसिएशन थौबाल डिस्ट्रिक्ट नंगसी एसोसिएशन असिना कोनबा मफम सिंगदा लेबा सेल थुमगी फिबम फतबा अहल कुंथ्रा रोमदा युम जतुना कोविड लाइसेंस थेंगनबी सरुक अमोइना इम्यून सिस्टम फगलनबा हिदाक यंथोखी अहोंगबा ममलदा हैंड सैनिटाइजर न सिंगबसु फंगन बहौरे हाइरी कोविड 19 लाइसेंस की तेंगबांग ओइना मे अमसुंग जुन थागे सेंग किलोग्राम मंगा पीरिबसी लमसांग केंद्र की मफम खरदा किलोग्राम 3 खक्तमक पीबा थेंगनरे हाइरी
Communist Party of India Lamsang Council ki serol madhai seng kilogram ani ki sang da kakthaki bhai basi apunba phangada seng ki sada ni phu kakthara masi sarkar na miyeng sangbiyu haina council asana appeal tawri Amoromda sarkar na piriba thani ki seng ki sakthong lilong kendra ki oina hosik phopo phangdri masi atubada phangan biyu haina Communist Party of India Lilong Council na dabi tawri None Police Station ki manung sanba Longmai Part 5 manakta ngarang numidang weram ZUF lalolup kanglup ani khutthongna bada laloba ani sire Police ki pau paladuna ikhoi ge none paumin hai asi baksang sing adu lokhalaba matungda imung manungda sinakre All Manipur A&M Part B Contract Employees Union ki Nursing Bo National Board for Workers Education and Development amasung Health State Health Mission Society ani na khusam naduna bhap tan bigi thoramama ngasi pangtokre thoramadu da COVID warrior oriba nursing na tawgadaba thabuk thoramsing matangda akang ahising na wangangki Sama kuntra suba pukramba kazau ningsing kuman thoram ngasi Bisnupur jila gi kangmong da pangthokre pukramba kazau Memorial Trust na sinba thoramadu da tin ki basing na COVID-19 gi SOP ngangna athoba asige ningsing khubam da haile katuna ikai khumna baudki Akashbani Imphal gi matam isai gi approve artist Nongthombam Norendra Singh ngarang lekidre masage se yangkai mga suraba artist asi COVID-19 positive su oiki hairi Jananeta Irabot ki Krisak Sabagi Andalon da saru yarki ba CPIM Manipur ki lusing ba nithau khongsam rasi ngasi Imphal gi rims da lekidre masage se marifu taruk sukre maha COVID-19 na maram oituna lekidabani paugi marak thanna atenba break ama Tulsidas ki magul leiraba kabya Ramcharitmanas Maitai Londa Handok-tuna Imalon gi Sahitya gi Pukaida hapsilamba loinana Radio Lila kaya ibiramba Kaisam Thong Top Leirak Maningdagi Kaisam Omnath Nahan Megi Tarik Kulhumdoi Nongmaijing Numit ki Ayukta Thamoy gi Anaba Amadagi Laikhidre Education Department gi Additional Director Oinalisingani Ani da Thabak gi Pothaki Akashbani Imphalda Aiba Sigi Lila kaya Sandoki Panbayaba Lila Kharati Chakap Ama Huranba Asina Chingbani Society Theatre gi President Oina Matam Sangna Pubirami Haina Imung Manungna Pauze Lakli Tabiriba Pawasi Akashbani Imphaldagini Leibak asida COVID-19 ki active case ki masing leptan hantarakpaga loinana leina asidagi naba pharakpagi sangso hengalakli Thangna na ngasi tarani thoini sanba numit oina naba phaduna discharge tokiba COVID ki anaba migi masingna anoba case ki masing digi heli haukiba pung kunmari da leina asidagi miyoi lakh ahum lising kuntaruk hena naba phaki hariba matamasigi manungda COVID ki anoba case lakh ama lising morbudada taruk samri kuntare thangnaki leibak asida haujik leina asidagi naba pharakpagi sangso sada marifumapan dasmik ani taruk te hengalai haukiba numit nifuni rom asigi tungda nongmuda COVID positive oiba case ki masing lakh ani rom gi sangda hantarakli Leibak asida haujik COVID ki active case lakh kunmanga hen leiri masi apunba positive case ki sada mapan dasmik taruk lomni Haksel Mantraloin hai haujik phawbada leibak asida punna miyai koti ani lakh nifu hena COVID-19 na narambadagi phakre haukiba pung kunmari da COVID positive oiba miyoi lising ahum samnga taramathoi sikhibaga lenana leina asidagi sikhiba migi masing lakh ahum lising taret chani kunthra mathoi sure Nagaland ngarang nauna mi sama marudra mathoi COVID-19 positive oirakpadagi raja sigi apunba positive case lising kun saniyang kimapan yaure ngarang miyoi taramathoi sikhibadagi laisat asina sikhiba apunma masing sani marifumanga sure haujik active case lising mari satre taramari leiri ngarang mi sama kunthra taret naba pharakhi Assam da ngarang COVID-19 positive oibigi sang sada manga dasmik amataruk oiki Haksel Bibagna sample lakh ama lising kun hena test tauki maduda mi lising taruk sani kun mathoi positive oiba thengnaki ngarang raja sida mi marifumari COVID-19 na lekidre maraksida Mukhyamantri Himanta Biswa Sharma na Guwahati Medical College and Hospital da COVID na naraba singidamak ahenba ICU gi phamung kunipan hangdokrai Meghalaya da ngarang COVID laisata mi kunmari sikhi basi tharaga raja sida COVID laisata sikhi ba mi gi masing samri marifu humdoi sure ngarang nauna mi sanipan taramathoi positive oirakpadagi active case masing lising taret satret marifuni pan yaure nauna mi satruk humbudra mapan naba pharakpadagi haujik phawbada naba phakhiba apunma masing lising koni thoi chani kunmathoi sure Amoromda Meghalaya da ngarang phawbada sahi tarani pandagi ni phumari phawbagi manungda leiba miyoi lising kunmanga chamapan kuthra mapan da ahanba dose ki COVID vaccine kapkhre
Sahi nifu mga mathakta na ahanba dose da miyoi lak ani lising nifu mathoi sahum nifu nithoi tika thakrai. Mi lising humudra mari sama humudra mangana COVID vaccine gi ani suba dose kapkrai. Leibak asida hokiba pung kunmari da miyoi lak kunmari lising kunthra rom da COVID-19 gi vaccine kapkiba gawlenina vaccine kapkiba apunba migi masing koti kun yausilaglai. Sahi tarani pandagi nifu mari phawgi manungda leiba miyoi sing vaccine kapada akan miyeng sangba gawlenina leibak asida hojik phawbada vaccine kapkiba migi masing koti 18 lak marifu manga helai. Hokiba pung kunmari da sahi tarani pandagi nifu mari phawgi manungda leiba miyoi lak tarani thoi lising yang manga rom da COVID ki ahanba dose gi vaccine kapki. Masiga loinena sahi kanglup asigi vaccine kapkiba migi masing koti ama lak tarani pan helai. Leibak asida sahi kanglup asigi vaccine kapagi ahum suba tangkak tha asigi amadagi hokibani. Akashbani Imphal gi pau tabiri. Bihar da black fungus na naba migi masing sani marudra taret sure. Raijadu da hujik phawbada lena asidagi miyoi taret sikre. Kendra na raijadu da amphotericin injection bel samakun supikre. Raijagi Haksel Mantri Mangal Pandey hai Raijadu gi tongan ba hospital sing da akhanaba thorang sing paikale. Sarkar gi hospital sing da anaba sing lemna layengli. Amarom da hokiba numit marini asida kendra na raija amadi union territory pungnamakta anti fungal drug amphotericin B bel lising nifum do hena pikre. Kendra gi chemicals amasung fertilizers mantri Sadananda Gauran hai miyam gi darkar leiba konaba sarkar na anti fungal drug putokpagi sang hengaramada akan mamiyang sangli. Magna hai raija sing amasung union territory sing na darkar leibigi sang hengalali batugi yanglaga drug adu pikibani. Leibak asida handakta mucormycosis ki case hengalali batugi yangduna amphotericin drug sizinabagi sang ka hena hengal lakhi. Mucormycosis natraga black fungus haina khangnabalena asi mucormycetus koba fungal kanglup amana thonbani masi leibak natraga nungsita yauduna lei hairi. Samudragi nonglei nusit yas lagliba pung tarani thoi asigi manungda yamna ka hena kanban nonglei nusit olakpa yana leire. Indian Met Department hai hojik nonglei nusit asi Odisha gi Paradiptagi kilometer sahum marbudra aduga Balesordagina kilometer samri marbudra labna leiri. Hojiki waina pungda kilometer taragi sang da situna nolai nusit asi awang tangba Odisha amasung nongsu Bengal gi samudra khongbanda marwaina Odisha gi Balesor manakta hayeng numitungba adwaita yorokpa yai. Lagliba nonglai nusit asigi saitheng hek yariba makai hanthanaba Odisha sarkarna lakhotpa yaba sisil thorang pumnamuk laukhatle. Samudra khongban gi maru oina awang thangba Odisha gi samudra khongban da leiba jila pumnamaki district collector singda ngasi numiningba matung phawbada miyam safagadaba mafam singda hongdokpa loisinaba khangan khrai. Met department hai samudra gi nonglei nusit asi yamna kanban nongga lenena kangphal yoselapa yai. Pungda kilometer sama marifu manga phawba yangna akan manusit sitpa yai hairi. Madhya Pradesh ki Mukhyamantri Shivraj Singh Chauhan hairi. Raijadu da corona virus dagi mapung phana ngakthoknabagidamak tha segi kunthra mathoi phawbudi curfew thamkhigani. Raijadu da COVID laina dagi ngakthoknabagi matangda pangthokibe mifam amada Sri Chauhan hai corona gi curfew tapna hangdoknaba thausil thorang su paikhalagani. Chhattisgarh da COVID-19 case hantarakpa Raijadu gi jila punumakta ngasidagi Kaithel mall amadi showroom sing hangdokpa yahankhrai. Corona positive oibigi sang sada nipa natraga masidigi hantaba Raijadu gi jila singda leiba Kaithel dukan showroom amadi mall sing numidang wairam pung 6 phawba hangba yahankhrai. Adumoinamak hotel natraga restaurant chaba thakpana singba tawdadi athingba thamli. Raijadu gi apunba jila kunipan gi manungda jila 13 da COVID positive oibigi sang sada nipa natraga masigi makhata leiri. Nongsu Bengal da nupi singa mayokta miyot mini sathabagi thodok mari lenana National Commission for Women na Raijagi DGP bu tha sigi kunthra mathoi da masa lagna ba notice thakrai. Commission na thaki ba zerola du ka mari lenana paikhat kiba mapung pharab action taken report ka lenana DGP masa commission da lakada bani haina khangan kibani. Commission hai nupi singbu asoi angam thoktana ba paikhat pa thorang sing adugi matang da su DGP na akupa warol pirakada bani. Loisilappada COVID-19 dagi ngakthoknaba face mask upa phut taruk lamna leiba khutsa amadi mai mit taru tanana thamba haiba asamba thong ahum singangna satpinaba amuk hanan ningsingjari aroibada maroiba pawmu Manipur da hokiba pung kunmari da khwaidagi yamba sangda miyoi sanipan kunmari COVID-19 positive oiba thengnaki miyoi 15 seki Nomada liquid oxygen liter sani puthokada ba Surasanpur jilagi oxygen plant Mukhyamantri Nongthom Biren hayeng sangaragani Leibak asida COVID-19 ki active case ki masing leptana hantarakpaga loinena laina asidagi nawa pharakpagi sang sada 35.2 yaure.
हौखिबा पुंग कुनमरीदा मियोई लाख कुनमरी लिसिंग कुनसा रोमदा कोविड-19 की वैक्सीन कापखिबा लोइना भारत वैक्सीन कापखिबा अपुनबा मिगी मसिंग कोटी कुन योक्सिलक्ले अमसोंग बिहार दा ब्लैक फंगसना नाबा मिगी मसिंग चनी 37 सुरे लेना असना नाबदगी मियोई 3 सिखरे पाउ लेजरे।